NSCN-IM bu terrorist group ni hairubagidamak sengdoroknabak taksinkhre. NSCN-IM bu terrorist group ni hairubagidamak India government ta sengdoroknabak loop asina taksinkhre. National Investigation Agency NIA na NSCN-IM ge kadar anigi mathakta charge sheet file tawkhraba matungda loop asina sengdoroknabak taksinkhibani. June 13 da NIA na press ta thadokhiba warol amada NSCN-IM bu terrorist group ni haina phongdokhibani. India da terrorism ga mari leina thabak thoram sing mapung phana laksin bagi pandam da central government na NIA linkhat khivani hojik central government ka ing tapa purukna bagi wari sanari ba NSCN-IM na haiki handak ta loop asida terrorist group ni haina phongdorok pagi thawong asina Indo Naga Pestok ta achoba chaitheng ama pirak pa yai Naga gi aroiba waroisin purakna ba hona bada su khurau thang ba yai January thada Nagaland gi governor su oiriba Indo Naga Pestok ki interlocutor RN Ravi na haiki madude nakal ani gi marakta wari sanabagi thoram mai pakna loisille athuba matamda akupa warol sing miyam khangna laukhoklagani panba yabadi haukiba June 13 da NIA na lalolup asigi kadar ani gi mathakta terror funding case ka mari leina charge sheet file tawkhe Delhi Police ki special cell na lupa lakh humrani thoi Delhi airport tagi phagat khraba matungda loop asigi mathakta terrorism ga mari leinaba maral kaya sirakhi NIA na makhata na investigation chathabada cell ga konana fakhiba alemla Jamir Kaubi nupi adu lalolup asigi cell khongat pada mapung oina chenai haiba chapchana khangba ngamkhe makhata na thijin humjin bada kudam sangdam oiba yaba che sang kaya marum su phagat pangamkhe atopa paw amada August ta mahi tampham sing thong hanglagani Sikkim government na August tha haugalakpada school college amadi university pumnamak mahausagum thong hangan na warep lawkhre Chief Minister Prem Singh Tamang na chairman oiba state task force ki mifam ama pangthoklaba matungda mahi tampham loisang sing thong hangna warep lawkhibani hanadi mahi tampham loisang pumnamak June amadagi thong hanglagani haina thorang tawramme laiba ki mafam pumnamak ta oiragliba phibam kupna yengsinba tangai fade haina paladuna state lenga ki official amana haiki tha amarom chontharaga August tha dagi mahi tampham loisang sing thong hangna phirep lawre UGC amasung central government ki guideline matung inna school college amadi university sing thong hangani